April ki nongsing taret irai numida sida apunba problem marode star number 265 ki matungina संविधान की पथा बतुगिना अखोगी ब्रांच मयाम अमा लेरे समना हैबदा इमा कैथल लाइरन बिलुक होजाय नोटिन बजादा लाइ गिबा कमिटी मा लेरे अदुगा की दी अखोगी एपीएम बिजनपुर ब्रांच एपीएम अंकोला ब्रांच एपीएम नंदपुर ब्रांच एपीएम माना ब्रांच मयाम लेरे अदुगी सि मथक्ता अखोई नौना अखोई हनक्ता अजी नौना अमुक जनरल मीटिंग थमदना अखोना पास तौना लेरिबा मालेम फोरम सिंगम संगलेन आइदना अखोई नौना लिंखली हारिबा पोरसे 1958 तकी अखोई लंदन सिगी मिथैगी हाजी लेरिबा भारत की महम खुदिमक्ता लेरिबा पुंगंग खुदिमक्ता अखोई सोथारिबा इनाट की ओबा अखोई हमना हैबदा कोई थांगता मार्शल आर्ट पुंग चलोन नाट संगीतोन अदुगी अखोई वारी लिबा अदगी अखोई बैता होइबा अदगी अखोई संगीत फोरम की बियान लांगलोन सेबोटी सोंबा सुबा कल्चर की प्रमुख से अखोई मरम सुनना लेहनिंग बागी अखंबी हाइबा मसी मालेम फोरम सिंगम संगलेन से अखोई मसी अखोई एमडी कैनाडा मणिपुरी आर्ट एंड कल्चर यूनिवर्सिटी डिप्लोमा कोर्स तुन लाइना थांगनी तुन डिप्लोमा कोर्स नि अजा तौगदबनी दंगसी अखोइना चार्ज सिनारे मसी प्रेसिडेंट हाउरम कोमोर सॉरी हाउरम गोपाल अमसोंग वाइस प्रेसिडेंट अखोगी एम कुंज बिहारी अमसोंग हजिगी अखोगी पुरम थोंगंबा दोलोपटी एपीएम की पुरम थोंगंबा ओजा अबुंगो एनिंद कुमार मयामदा आदि सिनारे अदो ओजाना वाय अम थमेगा सिमन नोक्से ngasi akhoi April thagi nongsing tare idai nimki yai pharaba pufam asida apunba pormale marupna bawang chatagi dekatna lakiba chatra mapan yangai gan pan dagi poram malen poram len chalen ase masigi agi akhoi thau bakhutama semle hai ba thau bakhutina हारिबा हैने सिरि फजना मिसुदना तुमको इन पुगिने बे तबका अमसों तपत थोरम का यादसु तपत लबजान का यादसु याम जाय खाने खपीनि बे तबका हाइगदा नसी हरि प्रेसिडेंट हावम गोपालना लापन गमजना लेबदगी तुम कुगबारी भाई प्रेसिडेंट का अबै सिनाजरे हाइदा वफमसे मांगा और मसीका लोन लोना अखोगी सक ताक्चरी अखोगी सब कमिटी अमा लै ब्रांच अमा लै अपुनबा प्रॉब्लम मरुकी एपीएम लाइरम बि चैनल लाइना आई सक ताक्चगे अदुना ngasi अहमदा मालेम फोरम सिंदम संगलेन की एग्जीक्यूटिव बॉडी ना अखो जनवरी की तांग 35 2020 सेमगिबनी अदो ngasi चार सिदारे अदुना मसिना मथंग मथंग लमदम सिगी अवार्ड पर क्या मसे पाखलकने हाबसे कोई थाजबल लैरे अदुगा मथंगदा अदे एपीएम लाइरम बि चैनल कोई सब कमिटी लेबसे माकी ओजाइबुंगो सीआर पासम सक ताक्चरी ओजा इंद्र कुमार अदुगा की लागा अखोगी माकी एडिटर ओजा नोंथमम इंद्र कोमल सक ताक्चरी अदुना हौजिक हारिबा पोसे अखोई मतम मतमदा अखोई नोमाइजिंग खुदिंगी अखोई मफम सिदा अखोई लमदम सिगी अंगांग सिंगी हगोलैबा अंगांग सिंगी ओइबा सेनियर हन सिंगी अखोइना अवार्ड पा कया मरम लेबा गवर्नमेंटगी अखोइना खुदोंग चाबा लौबदा चाबा अखोई ओजासिंग लेरो गोल्ड मेडलिस्ट नि सना अखोई थबक ममदमागे वारी लिबदा पाला लेपदा बा थांगतादा ओरंबा याय अदो मा लारिक क्याम तमहौरी अनि सुबदा मामु हंगकने मांगोंदा जे नंगी डिप्लोमा दो कांदगी पास तोरपनो मदि सर्टिफिकेट अवार्ड पर मैम दो अखोई पीनबई तमकता हारिबा मालेम पोरम सिंदम संगलेन से लिंखतपनी अपुनबा पोरमले मरुपना अदुना असुम हायना
APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜ ꯍꯥꯏꯅ ꯑꯩꯈꯣꯏ ꯉꯩ ꯆꯍꯤ ꯐꯥꯗꯣꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯇꯪꯕ ꯑꯁꯤꯒꯤꯁꯨ ꯃꯇꯝꯗ ꯑꯩꯈꯣꯏ ꯔꯤꯄꯣꯔꯇꯔ ꯀꯧꯗꯅ ꯈꯪꯗꯦ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯥꯛꯀꯅꯦꯕ ꯁꯤ ꯄꯥꯡꯊꯣꯛꯀꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥ ꯑꯅꯤꯕꯨꯁꯨ ꯂꯦꯡꯕꯗ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯅ ꯁꯛ ꯇꯥꯛꯆꯔꯦ ꯑꯗꯣ ꯑꯣꯖꯥ ꯀꯣꯃꯣꯟ ꯏꯗꯤꯇꯔꯅ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯃꯤꯟꯅꯕ ꯅꯣꯛꯆꯔꯤ ꯑꯣꯖꯥꯁꯤꯡ ꯃꯌꯥꯝꯕꯨ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯄꯥꯡꯊꯣꯛꯂꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯌꯥꯝ ꯑꯣꯖꯥꯁꯤꯡꯅ ꯂꯦꯡꯕꯤꯔꯛꯇꯨꯅ ꯊꯧꯔꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯍꯟꯕꯤꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯁꯤꯟꯐꯝ ꯆꯥꯡꯖꯦꯜ ꯑꯁꯤꯒꯤ ꯄꯥꯡꯊꯣꯛꯂꯛꯀꯗꯧꯔꯤꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥꯁꯤꯡ ꯑꯁꯤꯒꯤ ꯃꯁꯤ ꯅꯧꯅ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯃ ꯈꯟꯗꯨꯅ ꯑꯁꯤꯅ PMꯒꯤ ꯑꯣꯏꯕ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯈꯠꯄꯤꯕ ꯉꯝꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩꯍꯥꯛꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯊꯧꯔꯝ ꯏꯃꯥꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯒ ꯑꯩꯍꯥꯛꯀꯤ ꯍꯥꯏꯖꯅꯤꯡꯕ ꯈꯔ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯣꯖꯥꯕꯨ ꯃꯈꯥ ꯇꯥꯕ ꯉꯁꯤ ꯅꯧꯅ ꯆꯥꯔꯖ ꯂꯧꯔꯤꯕ ꯑꯣꯖꯥ ꯃꯨꯇꯨꯝ ꯀꯨꯟꯖꯕꯤꯍꯥꯔꯤ ꯑꯩꯈꯣꯏ ꯚꯥꯏꯁ ꯄ꯭ꯔꯦꯁꯤꯗꯦꯟ ꯑꯣꯖꯥꯗ ꯋꯥꯍꯩ ꯑꯃꯅ ꯊꯝꯅ ꯅꯣꯛꯆꯔꯤ ꯑꯗꯨꯒ ꯃꯤꯌꯥꯝꯗ ꯁꯤꯡꯈꯠꯅꯒ ꯁꯦꯡꯅ ꯍꯥꯏꯕꯤꯕ ꯖꯦ ꯃꯥꯂꯦꯝ ꯄꯣꯔꯝ ꯁꯤꯟꯗꯝ ꯁꯪꯂꯦꯟ ꯑꯁꯦ 1958ꯗ ꯂꯤꯡꯈꯠꯂꯦ ꯆꯠꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯡ 5ꯗ ꯑꯩꯈꯣꯏꯅ ꯃꯤꯇꯩꯒꯤ ꯅꯥꯠ ꯑꯃꯈꯛ ꯎꯇꯣꯡ ꯆꯥꯛ ꯐꯦꯁꯇꯤꯚꯦꯜꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯁꯪꯂꯦꯟ ꯑꯁꯦ ꯁꯪꯒꯥꯕꯅꯤ ꯃꯁꯤ APM ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯁꯀꯤꯁꯨ ꯑꯄꯨꯟꯕꯅꯤꯅ ꯑꯣꯖꯥꯗ ꯃꯁꯤ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ ꯂꯣꯏꯅꯅ ꯃꯗꯨꯒꯤ ꯁꯪꯒꯥꯕꯗ ꯑꯩꯈꯣꯏ ꯂꯣꯀꯦꯜ MLA ꯑꯣꯅꯔꯦꯕꯜ ꯔꯥꯝꯀ꯭ꯔꯤꯁꯅ ꯘꯨꯁ ꯃꯁꯥꯃꯛ ꯂꯥꯛꯇꯅ ꯑꯇꯩ ꯑꯇꯩ ꯆꯤꯐ ꯒꯦꯁ ꯄꯟꯆꯥꯌꯠꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯦ ꯃꯤꯇꯩ ꯏꯅꯥꯠ ꯎꯠꯇꯅ ꯐꯖꯅ ꯑꯩꯈꯣꯏ ꯁꯪꯒꯥꯈꯤ ꯃꯗꯨꯒ ꯁꯝꯅ ꯑꯣꯖꯥ ꯉꯁꯤ ꯆꯥꯔꯖ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯃꯤꯟ ꯇꯧꯗꯨꯅ ꯅꯣꯛꯆꯔꯤ ꯉꯁꯤꯒꯤ ꯌꯥꯏꯐꯊꯣꯔꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯔꯨꯞ ꯁ꯭ꯇꯦꯠ ꯕꯣꯗꯤ ꯑꯃꯗꯤ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯔꯨꯞ ꯕꯤꯁꯅꯨꯄꯨꯔ ꯕ꯭ꯔꯥꯟꯁꯀ ꯂꯣꯏꯅꯅ ꯄꯨꯟꯅ ꯐꯝꯕ ꯖꯣꯏꯟ ꯃꯤꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯆꯠꯈꯤꯕ ꯖꯅꯋꯥꯔꯤꯒꯤ ꯇꯥꯔꯤꯛ 15ꯗ ꯁꯦꯝꯈ꯭ꯔꯕ ꯃꯥꯂꯦꯝ ꯇꯥꯏꯕꯪ ꯄꯣꯔꯣꯝ ꯏꯅꯥꯠ ꯁꯤꯟꯗꯝꯂꯦꯟꯒꯤꯗꯃꯛꯇ ꯁꯦꯝꯂꯤꯕ ꯕꯣꯗꯤꯁꯤꯡꯗꯣ ꯉꯁꯤ ꯆꯥꯔꯖ ꯆꯦ ꯆꯥꯡ ꯁꯤꯟꯅꯕ ꯅꯨꯃꯤꯠꯅꯤ ꯆꯦ ꯆꯥꯡ ꯁꯤꯟꯅꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯉꯁꯤ ꯑꯩꯍꯥꯛꯀꯤ ꯃꯐꯝꯗ ꯁꯤꯟꯅꯔꯤꯕ ꯆꯦ ꯑꯁꯤ ꯑꯩꯍꯥꯛ ꯂꯧꯁꯤꯟꯖꯔꯦ ꯑꯗꯨꯒ ꯑꯣꯏꯕ ꯏꯅꯥꯠꯀꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯁꯦꯝꯈꯤꯕ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯑꯋꯥꯠꯄ ꯑꯁꯤ ꯃꯦꯟꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯍꯥꯛꯀꯤ ꯊꯥꯖꯕꯒ ꯂꯣꯏꯅꯅ ꯉꯁꯤ ꯇꯤꯟꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯑꯩꯍꯥꯛꯀꯤ ꯍꯥꯏꯖꯗꯕ ꯋꯥꯍꯩꯁꯤ ꯃꯈꯥ ꯇꯥꯕꯤꯔꯤ ꯑꯣꯖꯥꯕꯨ ꯊꯥꯒꯠꯆꯔꯤ ꯑꯄꯨꯟꯕ ꯄꯣꯔꯝꯂꯦꯝ ꯃꯔꯨꯞꯅ ꯅꯥꯗꯕ ꯌꯦꯛꯇꯕ ꯂꯝꯗꯝꯁꯤꯒꯤ ꯂꯝꯌꯥꯟꯕ ꯑꯣꯏꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯄꯣꯔꯝ ꯏꯃꯥꯗ ꯂꯝꯗꯝꯁꯤꯕꯨ ꯀꯣꯜꯂꯤꯕ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯗ ꯈꯨꯔꯨꯝꯖꯔꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝ ꯁꯝꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯁꯤꯒ ꯂꯩꯔꯤꯕ ꯑꯣꯖꯥ ꯑꯩꯒꯤꯗꯤ ꯏꯃꯥꯟꯅꯕ ꯃꯔꯨꯞꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ W ꯅꯤꯂꯣ ꯃꯍꯥꯛꯁꯨ ꯑꯏꯕꯅꯤ ꯃꯇꯝꯗꯨ ꯑꯩꯈꯣꯏꯒꯤ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯒꯤ ꯑꯁꯤꯒ ꯁꯩꯔꯦꯡꯁꯦ ꯑꯩꯈꯣꯏ ꯍꯣꯖꯥꯏꯇ ꯅꯠꯇꯦ ꯑꯁꯥꯝ ꯅꯠꯇꯦ ꯃꯅꯤꯄꯨꯔ ꯑꯣꯜ ꯏꯟꯇꯥꯌꯔ ꯅꯣꯔꯠ ꯏꯁ ꯂꯥꯟꯊꯣꯛꯇꯅ ꯍꯧꯖꯤꯛꯇꯤ ꯃꯤꯇꯩꯅ ꯇꯥꯕ ꯈꯨꯡꯒꯪ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯍꯟ ꯂꯃꯟ ꯑꯣꯖꯥ ꯄꯨꯝꯅꯃꯛꯁꯤꯡ ꯄꯨꯝꯅꯃꯛꯅ ꯊꯋꯥꯏ ꯌꯥꯎꯕ ꯁꯩꯔꯥꯡꯕ ꯑꯩꯈꯣꯏ ꯁꯩꯔꯦꯡ ꯏꯕ ꯑꯣꯖꯥꯁꯤꯡꯅ ꯃꯥꯏ ꯑꯥꯔꯇꯤꯀꯜꯗꯣ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯅꯝꯕꯔ ꯑꯩꯈꯣꯏ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯗ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯗꯨꯅ ꯑꯣꯖꯥꯅꯁꯨ ꯄꯤꯅꯤ ꯍꯥꯏꯅ ꯑꯃꯈꯛ ꯂꯩꯔꯦ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡꯗꯣ ꯑꯃꯈꯛꯇꯪꯗꯤ ꯃꯌꯥꯝꯗ ꯇꯣꯄꯤꯛ ꯑꯃꯇ ꯄꯤꯕꯤꯌꯨ ꯑꯣꯖꯥ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯗ ꯊꯥꯔꯅꯤ ꯍꯥꯏꯅ ꯂꯩꯔꯕꯅꯤꯅ ꯑꯣꯖꯥꯒꯤ ꯋꯥꯍꯩ ꯑꯃꯈꯛꯇꯪ ꯍꯥꯏꯕꯤꯌꯨꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯑꯩꯈꯣꯏ APM ꯂꯥꯏꯔꯦꯝꯕꯤ ꯆꯦꯅꯦꯜꯅ ꯁꯤꯒꯨꯝꯕ ꯊꯧꯔꯝ ꯀꯌꯥ ꯍꯥꯡꯕꯁꯤꯗ ꯑꯩꯁꯨ ꯑꯏꯕ ꯑꯃꯅ ꯁꯩꯔꯦꯡ ꯏꯗꯕꯅ ꯏ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯨꯊꯣꯛꯄ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯗꯦ ꯑꯗꯨ ꯉꯁꯤꯁꯤ ꯍꯦꯛꯇ ꯉꯥꯏꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯃꯌꯥꯝꯅ ꯈꯨꯕꯥꯛꯅ ꯐꯨꯕꯤꯁꯤ ꯑꯗꯣ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯅꯥꯠꯀꯤ ꯏꯅꯥꯠꯀꯤ ꯃꯇꯥꯡꯗ ꯂꯥꯛꯑꯒ ꯑꯩꯈꯣꯏ ꯃꯤꯇꯩꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯑꯄꯨꯟꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯅ ꯄꯥꯝꯖꯔꯤꯕꯁꯦ ꯑꯆꯨꯝꯕ ꯍꯥꯏꯕ ꯁꯦꯡꯅ ꯄꯥꯡꯊꯣꯛꯄꯗꯨꯅꯤ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞꯁꯨ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ APMꯒꯤꯁꯨ ꯐꯥꯎꯟꯗꯔ ꯄꯣꯔꯝꯆꯥ ꯑꯣꯏꯔꯕ ꯑꯩꯈꯣꯏ M ꯗꯤꯂꯤꯞꯅ ꯋꯥꯍꯩ ꯑꯃꯇꯪ ꯃꯥ ꯍꯧꯖꯤꯛ ꯅꯧꯅ ꯃꯤꯇꯩꯒꯤ ꯄꯥꯂꯥ ꯂꯦꯞꯄꯗ ꯃꯆꯤꯟ ꯇꯨꯝꯅ ꯐꯥꯎꯒꯠꯂꯛꯏ ꯃꯗꯨꯅ ꯑꯣꯖꯥꯁꯤꯒꯤ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯦ ꯑꯩꯈꯣꯏ ꯃꯥꯂꯦꯝ ꯄꯣꯔꯝ ꯁꯤꯟꯗꯝ ꯁꯪꯂꯦꯟ ꯄꯤꯕ ꯉꯝꯃꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯊꯥꯖꯕ ꯂꯩ ꯑꯗꯨꯅ ꯑꯣꯖꯥꯅ ꯋꯥꯍꯩ ꯑꯃꯇꯪ ꯊꯝꯃꯗ ꯅꯍꯥꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯇꯧꯕꯗ MLA ꯂꯥꯛꯄꯗ ꯌꯥꯝ ꯐꯖꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯖꯥꯅ ꯇꯧꯕꯤꯈꯤ ꯋꯥꯍꯩ ꯑꯃꯇꯪ ꯑꯣꯖꯥ ꯍꯥꯏꯕꯤꯌꯨ ꯃꯁꯤ
ꯊꯧꯔꯝ ꯁꯤꯡꯖꯟ ꯁꯪꯖꯦꯟ ꯁꯪꯁꯤꯗ ꯄꯥꯡꯊꯣꯛꯄ ꯃꯤꯇꯤꯡ ꯑꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯄꯥꯎꯗꯝ ꯃꯌꯥꯝꯅ ꯄꯤꯕ ꯂꯣꯏꯖꯩ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯚꯤꯖꯤꯠ ꯁꯤꯡꯖꯃꯥꯔꯤꯒꯤ ꯃꯤ ꯌꯥꯎꯏ ꯑꯗꯨꯅ ꯑꯚꯤꯖꯤꯠꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯗꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤꯒꯤꯅꯤꯅ ꯁꯤꯡꯖꯃꯥꯔꯤꯒꯤ ꯑꯩꯈꯣꯏ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯕꯣꯗꯤ ꯃꯤ ꯑꯅꯤꯇꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯑꯃꯨꯛꯀ ꯑꯚꯤꯖꯤꯠꯅ ꯋꯥꯍꯩ ꯑꯃꯇꯪ ꯍꯥꯏꯕꯤꯌꯨ ꯅꯣꯡꯆꯔꯤ ꯃꯌꯥꯝꯗ ꯈꯨꯔꯨꯝꯖꯔꯒ ꯋꯥ ꯑꯃꯇ ꯍꯥꯏꯔꯦꯀꯣ ꯏꯀꯥꯏ ꯈꯨꯝꯅꯔꯒ ꯃꯇꯤꯛ ꯆꯥꯔꯕ ꯉꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯨꯝꯅꯃꯛ ꯈꯨꯔꯨꯝꯖꯔꯒ ꯋꯥ ꯑꯃ ꯍꯥꯏꯖꯒꯦ ꯄꯨꯟꯁꯤꯗ ꯁꯨꯃꯥꯏꯅ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏ ꯍꯥꯟꯅ ꯊꯣꯛꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯊꯣꯛꯂꯛꯏ ꯑꯗꯨ ꯃꯃꯥꯡ ꯆꯠꯀꯗꯒꯤ ꯑꯩꯈꯣꯏ ꯄ꯭ꯔꯁꯤꯗꯦꯟ ꯄꯨꯕꯤꯌꯨ ꯍꯥꯏꯅ ꯑꯩ ꯈꯨꯔꯨꯝꯖꯔꯤ ꯁꯤ ꯍꯥꯏꯔꯒ ꯌꯥꯝ ꯐꯖꯔꯦ ꯑꯗꯨꯅ ꯑꯄꯨꯟꯕ ꯄꯣꯔꯝꯒꯤ ꯄꯥꯟꯗꯝꯗꯤ ꯀꯔꯤꯅꯣ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯊꯝꯖꯕꯗꯤ ꯑꯩꯈꯣꯏ ꯄꯣꯔꯝ ꯊꯣꯡꯉꯝꯕ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯍꯥꯏꯗꯤ ꯉꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯣꯛꯂꯣꯟꯅ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥ ꯏꯕꯨꯡꯉꯣ ꯅꯣꯡꯊꯣꯝꯕꯝ ꯏꯟꯗ꯭ꯔ ꯀꯨꯃꯥꯔ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯍꯥꯏꯗꯤ ꯁꯥꯒꯩꯒꯤ ꯃꯩꯇꯥꯟ ꯑꯔꯥꯕ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯕ ꯑꯍꯟ ꯑꯃꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯧꯗꯣꯛꯄꯤꯔꯛꯄ ꯑꯣꯖꯥ ꯄꯨꯔꯦꯟ ꯎꯁꯝ ꯇꯣꯅꯨ ꯑꯗꯨꯒ ꯃꯊꯪ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏ ꯊꯣꯃꯤ ꯑꯣꯖꯥ ꯃꯪꯒꯣꯜ ꯍꯥꯎꯔꯝꯍꯝ ꯒꯤꯙꯥꯔꯤ ꯑꯗꯩꯗꯤ ꯑꯣꯖꯥ ꯕꯕꯥꯅꯨ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯑꯁꯤꯅ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯀꯃꯤꯇꯤꯒꯤ ꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯃꯤꯇꯩ ꯈꯨꯟꯅꯥꯏꯗ ꯑꯩꯈꯣꯏꯅ ꯆꯠꯂꯤꯕ ꯑꯁꯤꯗ ꯑꯄꯣꯛꯄ ꯒꯧꯔ ꯍꯥꯏꯕ ꯂꯩꯇꯦ ꯇꯥꯏꯕꯪ ꯃꯤꯅ ꯆꯠꯂꯤꯕ ꯃꯤꯇꯩ ꯁꯥꯒꯩꯅ ꯄꯥꯝꯅ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯆꯨꯝꯕ ꯏꯅꯥꯠ ꯑꯁꯦ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯖꯕꯅꯤ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯃꯇꯝ ꯑꯩꯈꯣꯏ ꯀꯟꯇꯦꯛ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏ ꯑꯋꯥꯠꯄ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏ ꯃꯦꯟꯕ ꯉꯝꯕꯒꯤ ꯃꯌꯥꯝꯗꯣ ꯃꯗꯨꯒꯤ ꯊꯥꯖꯕ ꯊꯝꯅꯤꯡꯉꯤ ꯃꯁꯤ ꯍꯥꯏꯔꯒ ꯂꯣꯏꯖꯔꯦ